Manipur da THOKLIBA IRANG ASINA MARAM OIRAGA LAMDAM ASI PHAORAGA CHATLIBA NATIONAL HIGHWAY SINGDA CHATHOK CHATSHIN TOUBADA KHUDONG CHADABA LEIBANA Churachandpur district dagi competitive examination Thagadaba Meiheiroi kya Chaona Awaba Mayoknare HAIRI. The news Milgi report amana hai May 3 dagi haurakhiba irang asina maram oiraga state asigi national highway singda chathok chachin yakhidabadagi SSC NDA NEET UPSC amadi UGC NTA na chingba maru ebe examination sing thagadaba Meiheiroi kya state asigi wangmada chatuna examination thadari masina maram oiraga Meiheiroi singi academic atmosphere da chauna kaihan bagaloinana sel thum henna changnabagi maram amasu oire hairi. Churachandpur district dagi Meiheiroi singi oina khwaidagi nakpa examination center ase kilometer 63 rom tamak lapa Imphal na oiri adubu irang asna maram oiraga sathok chachin tauba yakhidabadagi khudong chadaba asi mayoknabani. Imphal da lakpa yadraba Meiheiroi singna Aizol Guwahati natraga Agartala da chattuna tongan pa examination sik thari hiramasagi matang da tifeni ngainailam simte ko bi Meiheiroi amana hai kilometer sahum rom lapna chinglambi da chatlaga examination thaba haibasi awaba ama oibata natana maram chadana sel henna tingnabagi maram ama oiri examination asta chauna mai paksagadaba Meiheiroi kya khudong chadaba asna maram oiraga examination thaba phangogdaba kaya amsu yauri bani hainam hakta phongdokhi. Meiheiroi singna thengnariba khudong chadaba sing asi khara makhai ko onnabagi pandamda ultimate coaching center amadi Siam Sinopo PSSPP yauna tongan ba group kaya ng Meiheiroi singi mateng pangsili masigi mathakta ZSF na marilainabo authority da Churachandpur da examination center sing PB na ba taksin ki basu laikrabani haina pahus na makatari.